Ministry of Rural Development, Government of India gi mityeng makhada Takel Industry Road ta leiba SBI Rural Self-Employment Training Institute RACTI na sinduna Domain Skill Trainer Certificate Program pangthokhre. Thauramatuda SBI gi Regional Manager K. Okendra, RACTI gi Director Y. Deban na chingba saruk yaki. Training aduda Manipur gi tongan ba mafam sing dagi lakpa miyoy sing amadi Assam yauna atopa state singi miyoy singsu saruk yaki. Thauramatuda ki Okendrona haikibada Takel Industry da laiba RACTI na sinduna numit taruk nigi oiba Domain Skill Trainer Certificate Program asi Manipur gi oinadi yamna faba program amani. Program asigi makhada miyoy kayada makhal kayagi training piduna masana masabu thabak pibata natana atopa miyoy singbusu thabak pibaga loinana senthok lambi lainaba hotnarakpa asi lamdam asigi oina yamna afaba kudam amani. RACTI da training fangkraba miyoy kaya entrepreneur oibata natana atopa miyoy singbusu thabak piduna senmitlonda achauba mating pangbagi thabak mai pakna pangthokpa hongnakre. Loinana training fanglaba matungda takiba thabak thoram sing kaudringaida thuna thabak oina pangthoknaba hotnabiyu haiki.